ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯑꯣꯏꯔꯤꯕ ꯐꯦꯁꯕꯨꯛꯇ ꯊꯥꯒꯠꯅꯔꯛꯄ ꯏ ꯄꯥꯎ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯂꯥꯎꯅꯅꯕ ꯍꯌꯦꯡ ꯖꯅꯋꯥꯔꯤ 31ꯗ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯆꯠꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯀꯣꯀꯣꯃꯤꯒꯤ PR ꯁꯕ ꯀꯃꯤꯇꯤꯒꯤ ꯀꯟꯚꯦꯅꯔ ꯐꯤꯖꯝ ꯁ꯭ꯌꯥꯝꯆꯥꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯪꯗꯨ ꯂꯩꯇꯥꯗꯅ ꯂꯩꯔꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯤꯟꯊꯥ ꯂꯦꯞꯄꯤꯗꯨꯅ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯕ ꯃꯥꯡꯖꯧꯅꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯩ ꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯗꯦꯕ ꯀꯔꯃ ꯑꯃꯗꯤ ꯑꯅꯥ ꯑꯌꯦꯛ ꯂꯣꯏꯅꯅ ꯑꯣꯏꯜ ꯄꯝꯞꯁꯤꯡꯗꯤ ꯁꯤꯟꯊꯥ ꯂꯦꯞꯄ ꯑꯁꯤꯗ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯔꯦꯂꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯐꯦꯇꯔꯅꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯐꯦꯇꯔꯅꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯔꯦꯂꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯌꯦꯡ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁꯤꯡ ꯃꯊꯧ ꯂꯦꯞꯀꯅꯤ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯅꯕꯒꯤ ꯊꯧꯔꯥꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯣꯏꯅ ꯁꯤꯟꯊꯥ ꯂꯦꯞꯂꯒ ꯔꯦꯂꯤ ꯁꯧꯒꯠꯅꯕ ꯐꯤꯔꯦꯞ ꯂꯧꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯍꯌꯦꯡ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯇꯤꯗꯤꯝ ꯒ꯭ꯔꯥꯎꯟꯗꯒꯤ ꯍꯧꯔꯒ ꯊꯥꯡꯃꯩꯕꯟꯒꯤ ꯊꯥꯎ ꯒ꯭ꯔꯥꯎꯟ ꯐꯥꯎꯕ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔ ꯑꯃ ꯑꯣꯏꯅ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯍꯟꯖꯤꯟꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯍꯥꯏꯕꯁꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯍꯥꯡꯂꯤꯕ ꯑꯣꯏꯜ ꯄꯝꯞꯁꯤꯡ ꯊꯣꯡ ꯂꯣꯟꯕꯒ ꯂꯣꯏꯅꯅ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯄꯨꯝꯅꯃꯛ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯊꯕꯛ ꯂꯦꯞꯀꯅꯤ꯫ ꯃꯤꯌꯥꯝꯗ ꯑꯄꯟꯕ ꯄꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯄꯦꯇ꯭ꯔꯣꯜ ꯄꯝꯞ ꯊꯣꯡ ꯂꯣꯟꯒꯗꯕ ꯅꯠꯇꯦ꯫ ꯑꯄꯨꯟꯕꯒꯤ ꯊꯧꯗꯥꯡ ꯎꯠꯄ ꯑꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯁꯤꯟꯊꯥ ꯂꯦꯞꯂꯒ ꯔꯦꯂꯤ ꯁꯧꯒꯠꯅꯕ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯃꯄꯨꯡ ꯐꯥꯅ ꯍꯟꯖꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯍꯤꯡꯖꯕ ꯐꯪꯍꯟꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯔꯛꯁꯤꯗ ꯀꯣꯀꯣꯃꯤꯅ ꯁꯤꯟꯗꯨꯅ ꯖꯅꯋꯥꯔꯤ 31ꯗ ꯆꯠꯀꯗꯧꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯧꯒꯠꯂꯤ ꯍꯥꯏꯅ ꯂꯤꯒ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁ ꯑꯞꯂꯤꯞꯃꯦꯟꯠ ꯂꯤꯞ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯇꯝꯊꯤꯔꯕ ꯏꯔꯥꯡ ꯑꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ? ꯆꯤꯟ-ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯃꯩꯇꯩ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯀꯔꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯀꯨꯝꯍꯩꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯉꯥꯌꯣꯛ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯕ ꯉꯥ ꯑꯃꯒꯨꯝ ꯃꯩꯇꯩ ꯃꯤꯌꯥꯝꯅ ꯂꯦꯜꯂꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯃꯛ ꯊꯤꯡꯖꯤꯜꯂꯒ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯈꯣꯡꯆꯠ ꯑꯁꯤ ꯌꯥꯝꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯏꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯅ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯀꯣꯃꯤꯅ ꯑꯣꯏꯜ ꯄꯝꯞꯁꯤꯡ ꯍꯌꯦꯡ ꯊꯣꯡ ꯍꯥꯡꯕꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯀꯣꯀꯣꯃꯤꯒꯤ ꯈꯣꯡꯆꯠꯄꯨ ꯁꯄꯣꯔꯠ ꯇꯧꯔꯗꯨꯅ ꯍꯌꯦꯡ ꯑꯣꯏꯜ ꯄꯝꯞꯁꯤꯡ ꯍꯥꯡꯂꯔꯣꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯦꯇ꯭ꯔꯣꯂꯤꯌꯝ ꯗꯤꯂꯔꯁ ꯐꯦꯇꯔꯅꯤꯇꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯥꯒꯥ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯗ ꯁꯨꯒꯤ ꯀꯦꯝꯞ ꯁꯥꯕ ꯌꯥꯔꯣꯏ, ꯑꯦꯅꯤꯃꯦꯜ ꯔꯣꯗ ꯑꯟꯑꯣꯊꯣꯔꯥꯏꯖ ꯔꯣꯗ ꯑꯃꯠꯇ ꯁꯦꯝꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯅꯥꯒꯥ ꯐꯨꯠꯍꯤꯜ ꯑꯦꯔꯤꯌꯥꯗ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡ ꯅꯠꯇ꯭ꯔꯒ ꯏꯂꯤꯒꯦꯜ ꯑꯣꯏꯕ ꯀꯦꯝꯞꯁꯤꯡ ꯑꯃꯠꯇ ꯁꯥꯕ ꯌꯥꯔꯣꯏ꯫ ꯅꯥꯒꯥ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜ ꯂꯦꯟꯗ ꯑꯦꯅꯤꯃꯦꯜ ꯔꯣꯗ ꯅꯠꯇ꯭ꯔꯒ ꯑꯟꯑꯣꯊꯣꯔꯥꯏꯖ ꯔꯣꯗ ꯑꯃꯠꯇ ꯁꯦꯝꯕꯒꯤ ꯑꯌꯥꯕ ꯄꯤꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯣꯄꯤ ꯊꯥꯕꯒꯤ ꯊꯧꯑꯣꯡ ꯑꯃꯠꯇ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯅꯋꯥꯔꯤ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕ ꯃꯇꯝꯗ SoO ꯒ꯭ꯔꯨꯞꯇ ꯂꯩꯔꯤꯕ KNFꯀꯤ ꯂꯨꯆꯤꯡꯕ ꯇꯥꯏꯒꯔ ꯀꯤꯞꯖꯦꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ ꯑꯃꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯏꯔꯦꯟ ꯅꯥꯒꯥ ꯚꯤꯂꯦꯖ ꯇꯨꯝꯅ ꯃꯩ ꯊꯥꯒꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤꯕ ꯑꯗꯨ ꯍꯛꯆꯤꯟꯅ ꯂꯧꯏ꯫ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯔꯣꯝ ꯇꯥꯕꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯕ ꯀꯨꯀꯤ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯀꯦꯗꯔ 30ꯔꯣꯝꯅ ꯏꯔꯦꯟ ꯅꯥꯒꯥ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ ꯃꯔꯥꯜ ꯂꯩꯇꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯝꯈꯤꯕ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯖꯅꯋꯥꯔꯤ 13ꯗ ꯇꯥꯏꯒꯔ ꯀꯤꯞꯖꯦꯟ ꯑꯃꯁꯨꯡ KNFꯀꯤ ꯀꯦꯗꯔꯁꯤꯡꯒꯤ ꯃꯊꯛꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯥꯝꯅꯣꯝ ꯁꯄꯔꯃꯦꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ FIR ꯐꯥꯏꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ, ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ, ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ, NIAꯒꯤ DG, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, DGP, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ, IGAR ꯁꯥꯎꯊ, IGAR ꯏꯁꯠ, ꯀꯥꯡꯄꯣꯛꯄꯤꯒꯤ DC ꯑꯃꯁꯨꯡ SPꯗ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯦ꯫ KNFꯀꯤ ꯇꯥꯏꯒꯔ ꯀꯤꯞꯖꯦꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯥꯡꯕꯨꯅ ꯏꯔꯦꯟ ꯅꯥꯒꯥ ꯚꯤꯂꯦꯖꯀꯤ ꯃꯤꯌꯥꯝꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯀꯟꯕ ꯊ꯭ꯔꯦꯠ ꯀꯌꯥ ꯇꯧꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯅꯕ FIR ꯂꯣꯟꯆ ꯇꯧꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯂꯩꯇ꯭ꯔꯤ꯫ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯅ
mafam aduda leiriba indigenous naga miyamda akiba kaya mayoknare maram aduna government of India amasung Manipur government ki maikaidagi thaudo aduda senariba miyoising amasung armed group sing asigi matakta aingi oiba akanba action sing piu indigenous naga singi indigenous ancestral land amasung punsi yauna rule of law amasung santi thamna baning single adamapu hiram asigi matangda mari lenaba authorities singdagi tumina leisinba amadi matam sana action lawdabadagi pamdaba thaudok sing tholakpa tarabadi council asina madugi daita lauroi hana supongdorakle Committee on Tribal Unity COTU para tambinaba Supreme Court wakatlagani haina malem thongam phongdorakle COTU yauna Kuki community the best tauba organization asibu matam supagi oina makogi activity pumnamakta logi mateng lauduna atingba thamanaba amasung state asigi manung phauduna satliba national highway singda akana namaite furup satpada atingba thamliba sing asida matik saba para ama tambinaba miyamgi mateng loinana Supreme Court wakatnaba sem sare haina social activist malem tongam thadorokpa serol amana hairi serol lasina hai Manipur hauji aujik nangliba awa anakaya asida haktenana saruk yahaningbagi wakalonda India da leiba amadi leiriba miyamda pauzel puba khongset ama satki kumja 2025 ki October ani dagi December 18 faubada numit humjani thoini subna Delhi ki kutub minar dagi Imphal ki Kangla tamna khongsala kiba cycle for Manipur peace ki khongset amaga mari lainana haukiba December tang 13 ta senapati yausilakpada Committee on Tribal Unity COTU gi maikei dagi statement ama thoraktuna phongna warning toropaga loinana kangpopi phauduna khongset adu laktana bahairakhi miyoibagi minungsi yengbiduna pungkun marigi manungda atingba adu lautok pinaba COTU da hajarabasu atingba adu hena kansilakhibaga loinana numit 15 ni helaba phauba ayaki ing sikpa santigi paujel puba khongset adugi matangda ikai khumnaba utkidaba thawong amasung constitution gi article 19 gi makada national highway da mi amana maningtamna satpa yabagi hak khonggoina ki organization asigi thawong asigi matakta matik sab action lokhatpiu haina January anida angang PS ki khudangda kangpopi PS ki osida ayiba serol pisen ki adubu ngasi phauba karigumba makal amatagi thabak lokhataba asina maram oiraga makatana asigumba thawong asi thoktanaba Supreme Court wakatkedabani hairi hiram asiga mari lainana public free movement ki wakalonda yumpham oiraga miyamgi khuyek lobagi khongjang signature campaign haudoknaba tawrang tawre hairi corruption thingnabagi damak thamkiba AI minister na corruption torombadagi official sing police na phakre Sakolapagi matung inna Albania hairiba leba asina leba asida sathariba corruption thingba ngamnabagi pandamda thamkiba artificial intelligence AI minister na corruption sathare haibagi singnaba leirakpadagi mari lenaba official sing Albania gi police na house arrest tawduna phajinduna thamkhre hairi panbaya badi Albania government na leba asida sathariba corruption thingnabagi damak thamkiba AI minister busem kiba National Information Agency gi maru oiba official anina AI minister adubu sinaraga corruption satarambani haina supongdorakle pokpa numit 10 da ngairiba masa hundoklamlaga thiba khangdana leiriba nilodabu thibada miyamna mateng pangbiu haina salai apunba nupi lamjeng lup sanulan gi maikeidagi phongdorakle saliba tha asigi kuntaret lewakpa numit ki ahin nongalamdaida pokpada ngairiba numit 10 fadriba masa hundoklamlaga I nauribi soram ningol salam ombi niloda Mapuroiba salam tomba kwagaitel lamdongda leibi ase ngasi pawba thiba khangdana leirakpa ase salai apun manupi lamjeng lup sanulal gi mama oibi singna thamoi sona nungaite haina sanulan gi secretary akoijam santi leimana press thadorokpa serol amana hairi serol asana hai iramdam asigi ireisa singna lambi lamkhangda nelodabu mateng pangbiduna thambiraga sanulal gi telephone number sing haibadi 9233028400 977-367-8269 amadi 8974-68900 da pau phawbirau hairi loyana kunai asida maraibak thirabi isaningol oibisinggidamak sanulalna thonglauna hangduna leiri I nauribi nilodagi khanbada thamoi kaidaba ngamde mak yamna thuna thuraktuna isagi apen penda punamak khanasi haibu wafamsu serol asina hairi